ngasi phong nahadol thodang pauksi diki lokosaraga comment Pirubada Miyoi hum Sokle Facebook page to Yaningdaba comment khara pinai haibagidama Imphal police station ki manung Channa leiba Sega road khwarakpam leikai gi lambi paringda ngasi numidang pung 12 khara helakpa duwaida sakhangdaba kharana nomai kapadagi leikai adugi Miyoi hum soktuna hospital leikana khara hairi thaudu adu soklaba Miyoi sing adudi Sega road khwarakpam leikai digi RK ongbi meda telok sanama sum Piananda Allies tondoni hauzik thokliba wa thokasiga mari leindana social media oidiba Facebook की पेज तुंगान कमेंट क्या थगत नरकपगी मतंगना निंगाई संगदानबगी थौदो ओइना थोलकपने निंगाई संगदानबदुदा Facebook की कमेंट Piruba Sega road खैराकपम लेकाइदगी मियोई अमबु सकंगदब मियोई मरी मंगाना साबत टीम अमा गरी असौबा अमदि मसादा लाक्तुना कमेंट Piruba मियोई अदुबु मयुमगी मियोई सिंगदा पुथोरौ हाइदुना निंगाई संगदानखि तांजादु लेकाइ मियाम थोलक्तुना हयेंग नुंगालगा वारी सानरसि हाइरुबगी दमा सकंगदब मियोई मरी मंगादुना Sega road खैराकपम अमसुम Konjeng Hazari Lekayanigi Lonaba Lambida Nomai Blank Fertoki Madura Hoshaunaraba Miam was Sakangdaba Miyoi Singadu Ningai Sangdana Rakpadigi Sakangdaba Singaduna Lekai Miam the Onchinduna Nomai Capsula Quadigi Lekai Dugi Miyoi Humadu Nomai Pandana Soki Nomai Palaba Miyoi Singadubu Rims Amadi Ras Midisti the Pukatuna Lekanakre Taudo Sugi Makatarakpada Imphal Police Station Gi Tim Amana Sport Aduna Laktuna Taudo Dugi Langa Langzin Sing Ticket Loina Sakangdaba Singaduna Mapamaduda Kaplamba Noi Marugi Toning Sum Police na recover Tokre Hidenisu Paus to Makatana Fundrokli Atopa Paomana Laikidraba Bibisana Gimatanga CBI na Lan Kalakpa Anisuba closer report ki hearing Satanaba Matam Lepre Haukiba English Singaniga Taraga Mapangi Zulai Taraga Nipana Kanchipur Labi Standard Robert Hare Secondary School Hostel da Tauri Yanduna Shirambi Tangwaiban Sinam Lekaidigi Ning 1000 baby Sanami Sigamari Lenana CBI, SCB, Kolkata, Satrak investigation the agency CGM Imphal West and Niraksupo and Lankalakiba closer report hearing Matangtana Bimragi Kungamato Satanapa Matam Lepre. Myro Babysna Sitarian school hostel Shiram Habigdama, Singzamai police station Sumoto case local Abamaton, Kona FIR registered out investigations at a Investigation Sigamari Lena, Police na CGM Imphal West case a Sigi Sarset Falan Kalaki, Aduga, Myro Sigi Apo Mapa, Ning 1000 Thompson case a Sibu CBI investigations at Tanaba, High Court of Manipur Wakaki. Wakat Aduga Mari Lena, High Court of Manipur case Adubu CBI investigations at Tanaba Kalaki. High Court of Manipur gi Directive Matung ina CBI na case asibu hokiba sa English nga taraga mapandigi hauduna makatapa investigation sing sa taraki investigation asigo mari lainana CBI na case asigi matik saba kudam sangdam sing laitre haiduna CGM Imphal West the closer report filen kalaki file adubu laikidraba mairoi bebishna gi mapokpa mapana pienda buina CGM Imphal West the protest petition file lokaki file aduga mari lainana CGM Imphal West na case asida Equis Oriba Miyoi Singi blood sample Loroga investigation Satanaba Kangalaki. CBI na Makatarakpa Oina Equising Amadi, victim Sigi, Apok Mamaya on Rims Hospital blood sample sing low to the case. Asibu investigations at a key. Investigation to the victim Gi Apok on a SARS Tarokli Bamasak Singadu Amata Fangre Haidana, CGM Imphal West, CBI and Anisuba, closer report Falan Kalaki. File adu dagi victim asigi apok mapana case asigi equis karabu DNA profile test taunaba High Court of Manipur am wakat aduga mari ledana High Court of Manipur na protest petition file khandarak matamne equis amadi victim gi Miyoi sing puna yahana na bakhangan ki victim gi apok pana CGM Imphal West da lan khalaki ba ani super protest petition file adugi proceeding ngarang satakre proceeding adugi makata ba hearing thasiki kunga matui amuk sathana bakhangan ki sathagadari bi hearing adu victim gi imung munung gi Miyoi amari acquisition su punna hearing adu da saruk yana ba ko ngarang khangan khre haiden su paus na makata na phongdorakli atopa paw manamo mayu mai thadok pikra ba khulngak pa ahlama laikidre yamna wana mamal yam u tikna naunigim sajaduna sanga ba kuidri ba masagi mayum Me ahum digi kuki militants na sataraki batam thirba lan manungda mai thadok pikhibadigi laifam laitabagi mathakta makhata na mitegi yum sing mai tharak pathingnabagi dama khulngak pasingi marakta yauduna lakhrabasu mayu mai thakibadigi thamoi sukna nungaitabadigi wakhal laina oirakiba ahalama ngasi rims laikhidraba Miyoi adugi maming wahengmam inauksa sai yankhai ga taru apokpa laikhidraba W samukawi suguno AC gi manungsanba nafatagini Maki yum adu kuki militants na mai thadok hibadana tana makoina
langoi chansinduna laikhibadagi yumpham phawba uba phangdina lerakibani maki loinabi amasum masasna sugunu awang laikai da hangliba relief camp da lanjenaduna lairibani maki mayu mai thadokibadagi wakhalaina horakpana masagi yumadu amuktang oirabasu sangduna yengjage haina toina hiramki hadi adubu maki aningba thungkhidabadagi anabi henjilaktuna thasigi taraga mathoida rims ta pukhalaktuna laikatnarakibani adubu ngasi numidang pung 3:13 tarakpakanda kanmangam hodana laikhidra hairi maki loinabi masanupi ani amasu masanupa ama lehori laikhidrabagi masasing makogi apokpana hinglingaida mai thadokrabasu yumpham phawbu uba phangjakhidrabasu makoidi masagi yumpham da sangsinduna amughana leiba phanganbiu haina phungdorakhianisu pausna makhatarakli atopa pawamna thoklibu wa thokasigi waroisan amadi soidana lairamgani diras moirangthem manipur hauji thoklibu wa thokasigi waroisan amadi soidana lairamgani haina FCगी गवागी फुटबॉलर दिरास मोइरांगथेमना फोंदोखिबगा लोइनना माकी मरमदा मणिपुर हानागुम इंगतापा पुरकनबा मरि लैनबा सिंगना होनाबियु हाइना अपील तोरखली FC गवादा हौजे हौजिक सनरिबा दिरासना ESPN दा हुआ ngangaduna फोंदोखिबदा मणिपुर थोक्लिबि इरांग सि था मंगागा नुमित तरागा मथोइनि मपुंग फाखरे अदब इरांग सि हौजिक फावि ओइनदि लोइसिनबगी ममि उद्रि युमदा हौजिक करि ओइरमगदगी हाइबा आइखंदे मरम अदुना सनाबदा हौजिक मपुंग फाना पुंगनिंग संग मंगमदे मणिपुर लैब मिपुं खुद इरांग मरम अवाब ताहले थंगनब मिकुप्ता करी ओइरकदगी हाइब तंबंगमदब फिबम अमद लैरिबने हाइखि मांगना हाइ हैदराबाद FC द सनरिबा अदुगा इंडिया टीमगिना सेंटर बैक ओइरिबा चिंगलेन सनागी मयुम मै थदोपिखिबा मरम ओइरगा नेशनल टीम द यावनब खंगलखरब फावबदा वखलगी ओइना सरांगनब कियाना मरम ओइरगा माक नेशनल टीम द यावखिद्रे सनरोइसिंगना ख्वाइदिगी हेना मथौ ताबसि सनद्रिङै ममांगदा पुक्नि वखल फातना लेबने Senglen sana Manipur ki irang asigi haurakpam oiriba Suchampurdagini me ahumgi numidang oiramdagi haurakhiba irangna maram oiraga Senglen sana gi mayum mai thadokpikre masida natana maki khungangda haurakliba footballer singi damakta khalaga sangwatkiba top ground su amanga thonkhre hausik mak laifam leitabadagi atopa footballer Salam Ranjan gi mayumna sangjupam lawdun lairi Union government Manipur hausik thoklibu wathok asigi matangda ahenba miyeng sangduna athuba matamda waroisin puranaba honabiyu haina apil tokhi panba yabade diras moirangthum Suchampurga lonaba moirangdagi niswari makha sathara poina to papawamne security force lainaraina Kalapahar lehoba aigi dukan kokisna famjin kre ani suba ngarangi makha hakthingna ba pawdam Kalapahar gi khunjama ngarangi makha Ehakna Kangpokpi district ki manung da hokiba sai ama ani asida Myanmar dagi sanglakpa anawba koki sing masing khangdana hengalaki habisa khangki Aikhoidi ariba koki amasum anawba koki singi khenaba yamna laina khangmangame Nauna sanglakpa koki singdi mi su kharapi lol su koki lol ga khara khene makhoidi hotel da sau saba matamda samasna saba haiti makhoigi fruit khawda saitik ani purga sali Saba loiraga saitik singa du amuk fruit khawda hapsilaga puki aduga mitay ga koki ga khenaba mana Kangpokpi district laiba laingaki office singi mari lainaba officer sing unaba satpa matamda atopa puroki Miyoi singna kiu da lelaga ngaheli aduga koki singna mokhyana changanbagi khudong sapapi koki officer singdi makhoi masalgi marakta apikpa post paiba oirabasu sab manana nungsinana lone hari amaromda Kangpokpi district gi na Suchampur district phawba yaunaba national highway digi hena phajana singi lambi da semkre hainasu khomong mayup naba sandrana makhatana phongdorkre mangna hai Kabru singi akoibda laiba ayama singi saruk sing kaklaga lambi semkre koilas ning thijana thaduna shaktiman truck amadi zipna singba satok sin tawba yare maramasna singi saruk sing oiriba forest area da sing kaktuna amasum hana lairam umang wamang kokthoklaga lambi sing sangbalakliba si Manipur lenga ki mari leinaba umang loisangi ayaba clearance lauraga semkhibra habisi asabu hangwari koki singna kabru singi maningda laiba thelsu Paksana lambi semlaga lonia da popi pambi sing thari national highway number 2 Imphal Dimapur lambi da ban natragna blockade na singba akan makhongjang sing sa tharakpa matamda koki singna Kangpokpi dagi Suchampur gi laimata amadi kotle na singma mafam sing yauna satpayana mangjongna lambi semlamna hadi koki singna laibina ba mi laitrabasu yum sing ahum mari thokna sajinduna thamlaga makhoi gi mi sing hengalakna ba kana honari mitay gi yum mai thaba masum thugai ba lakhiba koki singdu camouflage uniform sing sili aduga makoina pairakhiba nongmai singi matonda phi angang ba amamam loina kisili tasengna ma koki singna
मखोई एरिया ने हाइदुना लेरिबा मफमसिंगदा मखोई मानदबा अतोपा फुरुपकी मियोइसिंग सुंगलै लेहनिंगदे अतोपा फुरुपकी मियोइसिंग अदु लैबा ngamdunaba ayama matamda khatnaba hawi amasum kian khanganbagi thabak saksaduna lai maramsing asina manipur amasum india lenga ka suspension of operation su tawnariba koki militant sing asi lenga animangna yasan lakpa mathau tare hen se phungdoraki magna pauksi sida aroibo ina phungdoraki bida Hausuk me ahungi leptana satharakliba kanglu masilgi akan lana sina maram oiraduna tungan relief camp sing sangjapam lorokliba nupi angang yauna miyoi sing si karama matamda masa masagi hanagi yum leiba mafam singda hanjinduna leiba phanganga doriba no haiba wang hanglaki maram asina mari lena balenga ki wang hanglaki maram asina mari lena balenga ki authority sing lanjina dunu leirakliba miyoi sing bu matik saba compassion PB baga loinana makhatana thoaningdaba thaudok sing thoandana ba akan besaksil tharang sing lokat piduna mausagi punsida ingna singna masum tangdu laitana laiba phangan biu haina saphongdoraki panbaya bade kangpokui district ki manung saliba kalapahar yauna gamnom sapraimena modbung kangpokui town ama 4000 yauna tuan mafam sing sai kya dagi leirakhiba mitei sing yum sing paktakna mai thadokibadagi mafam asugi mitei sing relief camp sing da leirakli bani hansu pausta spalakli makha satrak poina to papaw manamo commando sing more da yauksin mangamdri ngasu Imphal gi Manipur police commando gi personal khara helicopter na more da leiba manga sub Assam rifles ki location point thunglaba matung more da yauksin mangamdana leiri hari ngasi numidang pung taraga makhairam taba pawra commando sing adu more da sang no khona bada ima kunong leirembi khubo manakta leiba Sikkim khul manak national highway 102 da koki nupi sing na thattuna thamki numidang pung taraga makhai taba pawda more da sang sinbi yadana leiki haireni su paus da makhata na phungdorakli makha satharak poina to papaw mana Manipur da dengue gi case leptana hengalaktuna lising amaga sahumga kuntraga nipan yaure Manipur da dengue gi positive oiba case leptana hengalaktuna ngarang irai numiki nungthil pung ohunga makai pawra punna case lising amaga sahumga kuntraga nipan yaure Imphal West district na positive oiba masing khwaidigi yamu oiduna district asida positive case sanipan ga maudraga nipan yaure Manipur lenga ki state merely officer ABD CP Manipur dagi phangba official oiba pawgi matungina Imphal East district na ani suba khwaidigi positive case yamna leiba district oide ngarung thilpung ohunga makhai phawbad oikiba positive oiba apunba case masing lising amaga sahumga kuntraga nipan siki manungda Bisnupur district na nipu Sandel district na mari Tenopal district na taraga manga Susampur district na manga Imphal East district na saniga nipuga mathoi Imphal West district na sanipan ga maudraga nipan Kangpokpi district na nipan Senapati district na kunga nipan Nonet district na mga Thobal district na humdraga mapan Kaksing district na taraga humday Urkul district na ama amasum Kamzong district na amani Perzol district Ziribam district amasum Tamenglong district na dengue gi positive oiba case hausuk phawbadi thengadri Sanga Express the state merely officer Dr. Piruba na phungdorpagi matungina haukiba sai singdagi handaki sai sidana dengue positive case masing khwaidagi hele Mamang saida dengue positive case masing sawaga ohumaki handaki oina Imphal West district ki manung sanna leiba Loklawbung area amadi Singjamai area ki mafam singda dengue positive case yamna lei hauji phawbar positive case lising amaga sahumga kuntraga nipan thengnabagi manungda sibadi yaudri adubu dengue no oiba yai haina singnaba case manga di leire singnaba case manga adugi manungda amana Senapati amana Tenopal ne aduga ahumna Imphal East ani haiba wafam state merely officer na thamlaki dengue laina thingnaba department na lokotpam thokpa thabak sung lokhatli haiba wafam thamladuna state merely officer Dr. Piruba na makatan hai miyam tin mafam singda maiking tawba yum sangduna kang masa pokpham thidokpa amadi kang masa pokpham lehendaba foging tawba kang saba nga thadaba kang tongdana ba kangkhal hida lupna singba program kya pekhali department na program kya pekhala basu dengue positive oibi ki sang asum hengalakli ba sina takpadi miyam na wakhal tawa guloinana miyam amadi local club sing yaudna dengue laina thingma ngamloi dengue laina sandokpa Edis kauba kang makalasi marung kokpadi gi horaga mapi phaduna paithorapagi matamadu fawbada numit tari indigi tarani phawba sangi sabagi sang wanglagana yamna thuna masaoli ningtham tha yorakpa loinana ingbagi matam oiraktuna mauk sana November gi anusibu sayoladi kang makalasi masa on mangamdi haba wafam Dr. Piruba makhatana phongdor khiadi makasa tharak poina to papamna TG Girls Hair Secondary dagi posai hurankhre TG Hair Secondary School gi toilet complex ki ngasi nungalamdai toilet ki ising tana ba konjin kya hurankhre
Huranbagi Tabasi, Nasinoalam de Pumarium Taramdaida, Miyoi, Ani Sangatuna, Satakibani Highway CCTV footage the Yang, but Kangmangam Haidana, School Authority in Fondoraki. Highly Pumpamasi the Sakang the Miyoi, Ani Eduna, School Sigi Toilet Leva, Maparum Naron, Sanglaga, Polam Singa, Huran Mamadi, Fakai, Pahoram Kaniso, School Authority in Fondoraki. Huran missing Aduna, Lopalising, Humpurongi Belu, get up water tap Humpurum, Huran Kibiki Matata, water basin and Yamadi, water pump Amasu Fakai, Nabona Ramada, Honaramago in a Masida Amangata Cat Olamke. Taudo Sigamari London School Authority make a Imphal Police Station of Wakachuro Lamasu Pishin Credit. Amarondana, Gari Sawaga Maudragatare Laki, Tangai Padaba Polam single in a National Highway Kuntragatare, Gari Sahumko Humfugani to Emerson, National Highway Anida, Gari Saniga, Kuntraga Manga Puna Gari, Sawaga, Maudrago Humdi Laki, and a Manipur Police Control Room Gisero Amana, Paladuna, Gari Sing, Manning Tam Namasum Aso Engam Yaudana, Satanana Kudong Tinga Mapums in the security Gitarang Sum Pekalemasum, sensitive Oibalambi Parings in the security convoy Piri, hide it. Protesters sing Punbagi. Taudok single in a hockey bapung kungamari the status the Unkanaba Pibam Lake Dubo Laxil Manipurgi Singamasum Tampa Animakituan to one district the Punna, Nakas, checkpoint Sam Kuntragum Litankiamasum Ating Basing Tuai Baga Madi Lana, Miyoi listening and Nifuga Police na detained Tauki Haina, Siro Sinamakatari. Miamna Tonga Tazadana was Aranba video singing section of Apple Tobogoloina, Yumpam Yauduba video in a single Sandorapada, Central Control Room Gear. Room 3 number 9233522822 dagi confirm ta wiyagan hari lut tawkiba nomai sing nomai maru sing amasum explosive sing police ta natraga manak nakpada lebe security force sing da khudakta halakna basum yam da appeal tawri hena pawks ta pali